guys, welcome back to another video. Mayam ngasi je ai mayam da information ama pining bagi sigi video se samjarak panai. Mayam hayeng May gi tarik 15 je sida akoi Gujarat ta laiba maitai macha khara yum tholak tore. Manipur government amasung Gujarat government na punna sinbirakanda special train ama sinbire aduga akoi mayam yum tholak tore Jiribam phauda train da laga Jiribam dagi bus da Manipur ta na lakchadore. Aduna mayam da sigi pause khangan janing bagi video je samjarak pane ado journey chatpagi train journey chatpagi video zu ai semaga mayam da ujarake Manipur hai ke obaga isa gi constituency da quarantine tongdoine quarantine center ga da lerakanda aduga adu mayam do ai tanja phang targadi ujarake adu mayam da ina sigi video je samjar ai je Howsik journey chatpaje train journey je numit se khar di yamna changdore train ga bus ka punjalaganda numit se khar yam changdore duna video je ai hapa ngamja khiroi adugi haije ge tobane quarantine center he yobakanda matam phangbaga ai video edit toraga journey chatpagi video do ucharake ado akoi zik hayeng chatorabani na bidya thoibani achapot khra leisalure moi train na budi lunch ka dinner ga budi pini na hai do marakta chakla mak tar ga di dukan gumbu ju hana gi tap ta hang do bani na ibani acha broker lei ruye adu ke lei ru ke ka do uji o halake mayam bidya thoi bani gi journey chatna pai tamak marks khar leizare hand sanitizer leire hand wash leire adu si sanitizer je mayam kano detol gumba lifebuoy gumba do phang hodre ba du gi si kaino green file harabe tha Greenfield hai Greenfield na pronounce to mal ando si je leire e upai le tamina something is better than nothing to do na leire e ibani journey da chatna ba acha pot khra laser re ma'am biscuit chips toast aduga sina tissue box sising je cha dana yum da lakcharage mayam loisalak pasida wafam amatang phongdok jahoge akoina hozik yum thokpa phangjagadori se Manipur government amadi Gujarat government na akoi bunungshi biraga smaina special train ga sinbidana yamna akoi gi dama khanbi begi dama thank you very much mokoi bi amna thagachei aduga especially Manipuri students union Baroda gi active members sing busu yamna thagatle mokoi gi president maitai lemalai tonjam manasu yamna wana chensong dana yamna wana honor kanda smaina finally success organda koi si yum thoko phangdoine duna mayam bu yamna thagachei atopa concern authority mayam bu su yamna thagachei ado agi video si bu yengbiriba viewers sing agi subscribers sing akoina hoji yum thoksa gadori ba journey se tek takaidana yum da yobangam nabagi tambak like khurambada yawbiyo ado mathangi video da unarase mayam tek takaidana leibiyo bye bye take care